ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯂꯨꯟ ꯇꯧꯕꯤꯌꯣ ꯏꯪꯊꯝꯊꯥꯁꯦ ꯌꯥꯝ ꯏꯪꯉꯤ ꯌꯥꯝ ꯋꯥꯏ ꯏꯪꯊꯝꯊꯥ ꯑꯣꯏꯕꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯅꯠꯇꯕ ꯆꯤꯟꯖꯥꯛ ꯅꯠꯇꯕ ꯃꯌꯥꯝ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯅ ꯌꯨꯇ꯭ꯌꯨꯕꯅꯦꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯤꯁꯦ ꯍꯥꯁꯤꯅ ꯑꯩꯅ ꯊꯥꯒꯠꯅꯤꯡꯉꯤ ꯍꯥꯏ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯄꯨꯔꯥ ꯅꯤꯔꯥꯃꯤꯁꯅꯤ ꯑꯁꯤꯅ ꯃꯨꯛ ꯊꯣꯡꯕ ꯑꯁꯤꯅ ꯆꯅꯥ ꯍꯥꯞꯄꯒ ꯀꯣꯕꯤ ꯑꯗꯩꯗꯤ ꯎꯔꯤ ꯂꯣꯏꯅ ꯍꯥꯞꯄꯒ ꯀꯥꯡꯉꯧꯅꯤ ꯑꯁꯤꯅ ꯁꯂꯥꯗ ꯑꯁꯤꯅ ꯄꯥꯄꯔ ꯂꯦꯕꯨ ꯑꯗꯩꯗꯤ ꯁꯤꯅ ꯒꯥꯖꯔ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯌꯥꯎꯏ ꯍꯟꯗꯛꯀꯤ ꯃꯣꯔꯣꯛꯁꯤꯡꯁꯦ ꯌꯥꯝ ꯁꯥꯏꯀꯣ Olha, lembrou. ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯂꯨꯟ ꯇꯧꯕꯤꯌꯣ ꯏꯪꯊꯝꯊꯥꯁꯦ ꯌꯥꯝ ꯏꯪꯉꯤ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯏꯄꯥꯅ ꯑꯍꯜ ꯂꯃꯟꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯑꯩꯈꯣꯏ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯕꯨ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯑꯍꯜ ꯂꯃꯟꯒꯤ ꯇꯣꯄꯤꯛ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯃꯧ ꯃꯆꯥ ꯑꯗꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯌꯣ ꯑꯩ ꯌꯥꯝꯅ ꯐꯩ ꯍꯥꯏꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯖꯔꯒ ꯇꯧꯔꯤꯁꯤꯡꯁꯦ ꯉꯥꯎꯁꯟꯅꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯌꯦꯡ ꯅꯣꯡꯃꯒꯤ ꯍꯥꯏꯅ ꯀꯟꯇꯦꯟ ꯁꯦꯝꯕꯒꯤ ꯋꯥꯈꯜꯗ ꯑꯣꯏꯅ
ꯃꯣꯔꯣꯛ ꯑꯀꯥꯕ ꯂꯩꯁꯤꯡꯁꯦ ꯑꯩꯗꯤ ꯁꯥꯊꯤꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯣꯏ ꯃꯌꯥꯝꯕꯨ ꯊꯧꯒꯠꯄꯤꯌꯨ ꯃꯌꯥꯝꯅ ꯈꯪꯉꯒꯅꯤ ꯊꯤꯟꯗꯥ ꯍꯥꯏ ꯑꯣꯏꯕꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯅꯠꯇꯕ ꯆꯤꯟꯖꯥꯛ ꯅꯠꯇꯕ ꯃꯌꯥꯝ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯅ ꯌꯨꯇ꯭ꯌꯨꯕꯅꯦꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯤꯁꯦ ꯍꯥꯁꯤꯅ ꯑꯩꯗꯤ ꯊꯥꯒꯠꯅꯤꯡꯉꯤ ꯑꯩꯗꯤ ꯇꯧ ꯍꯥꯏꯃꯤ ꯑꯉꯝ ꯑꯉꯝꯕ ꯂꯣꯏ ꯇꯧꯔꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯇꯧꯕꯤꯗꯣꯏꯅꯤ ꯏꯆꯦꯅ ꯍꯥꯎ ꯅꯤꯔꯥꯃꯤꯁ ꯀꯩꯗꯧꯗꯣꯏꯅꯣ ꯍꯩ ꯂꯦꯕꯨ ꯆꯝꯄ꯭ꯔꯥꯒꯁꯦ ꯆꯦ ꯆꯥꯁꯤꯅꯨ ꯈꯪꯗ꯭ꯔꯦ ꯍꯅꯨꯕꯤ ꯐꯥꯖꯤꯜꯂꯒ ꯍꯩꯒꯁꯦ ꯌꯥꯝ ꯆꯥꯅꯤꯡꯈꯠꯂꯛꯑꯦ ꯇꯧꯕꯕꯨꯗꯤ ꯍꯥꯟꯅꯗꯩꯁꯨ ꯈꯔ ꯆꯥꯒꯜꯂꯦ ꯏꯪꯕꯁꯤꯗ ꯑꯉꯥꯡꯗ ꯄꯥꯟꯅꯕꯤꯕ ꯇꯧꯅ ꯑꯍꯟꯁꯤꯡꯗꯁꯨ ꯐꯖꯅ ꯄꯥꯟꯅꯕꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯍꯟꯁꯤꯡ ꯄꯨꯄꯨ ꯕꯣꯕꯣꯛ ꯏꯃꯥ ꯄꯥꯕꯨꯡ ꯃꯣꯔꯣꯛ ꯑꯀꯥꯕ ꯑꯃ ꯌꯥꯎꯔꯝꯕꯅꯤ ꯀꯥꯏ ꯆꯥ ꯈꯨꯠ ꯁꯥꯒꯁꯦ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯑꯁꯤ ꯃꯇꯦꯛ ꯁꯛꯇꯣ ꯀꯥꯏꯕꯨ ꯑꯌꯨꯛꯗꯤꯅ ꯃꯤ ꯇꯥꯈꯤꯅꯤ ꯁꯨꯃꯥꯡꯗꯁꯨ ꯅꯨꯄꯥ ꯑꯃ ꯊꯕꯛ ꯁꯨꯔꯤ ꯏꯀꯥꯏꯖꯩꯌꯦꯕ ꯉꯥꯔꯤ ꯃꯣꯔꯣꯛ ꯀꯩꯝ ꯌꯥꯎꯗꯦ ꯅꯤꯔꯥꯃꯤꯁ ꯂꯩꯕꯨꯅꯤꯀꯣ ꯆꯝꯄ꯭ꯔꯥꯅꯤꯀꯣ ꯑꯩ ꯆꯤꯛꯏꯁꯦ ꯊꯕꯤꯅꯤ ꯀꯩꯅꯣꯗꯣ ꯊꯕꯤ ꯈꯔ ꯈꯨꯠꯇꯒ ꯇꯣꯛꯂꯕ ꯈꯪꯗꯦ ꯃꯣꯔꯣꯛ ꯑꯀꯥꯕ ꯀꯥꯏꯁꯦ ꯄꯥꯝꯃꯨꯏ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯃꯨꯛ ꯕꯥꯏ ꯕꯥꯏ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ